Bismillahirrahmanirrahim, muhtaram hazarat. Ngasi aikoina nainagadayuba topic asi. Ngarangi topic ka mari lainaba adugumlaba topic amakaktaneba. Ngarang aikoina nainakriba topic asi exam da aikoi karamaina pass tawhangani. Exam thakraba matungduda result out oiba matamsida Allah gi maikaidagi karamaina position gi thak yohangadagi haibagi tintakpa amal kharaneba aikoina ngarang nainakribasi. Ngasi aikoina nainagriba topic asi exam thakraba matungduda Allah na karamba mongda pass tawhallak nangaigi Allah gi maikaidagi karamba mongda mateng tawraaga aikoina pigirbi exam aduda pass tawhallakani amasung position pholakadagi haibagi tintakpa amal neba aikoina nainagadoribase. Tasengna makyoina zillat amasung izzat piba Allah gi khutta neba leiribase. Wa tu'izzu man tasha wa tudhillu man tasha. Aikoina izzat pami adurgasu Allah na izzat piraroigi haitaragadi mamai neba chuphalibase. Mamai neba thiyallibase. Si Allah gi khutta neba leiribase. Allah na pamba midu khakta neba izzat piribase. Allah na nungsidaba midu da zillat neba Allah na piribase. Aduna aikoi exam thakaraba matungduda tuminna phajana ningthinungaina thawa sadana leiroiseba. Jese aikoina exam thadringai mamangda Allah gi maikeida ruju tawriba adumaina exam tharaba matungdudasu Allah gi maikeida ruju tawgadabaneba. Allah gi maikeida ruju tawbagi ek tarika amakhak hariba amal dugi matangda ngasi aikoina inaseba. Aikoina exam ngarang megi tang ahum sida thakre nit kineba thakribase. Aduga aigi nainariba amal khudingmak ase har exam gi damaktani ko. Jasa ki aikoina exam thakraba matungduda Allah gi rahmat se josta laknangai gi damakta aikoina amal lama tawganeb. Hairiba amal ase karambano hai matam sida aikoina namas matam mangadi jamaat ki sath aikoi sonangai hotnaganeb. Jamaat ki sath sonba mak ngamdragasu aikoi namas matam manga sidi thaduk tanangai gi aikoi azam tawseba. Thadu oige Allah na namas matam manga sonba sigi zariya dagi minungsi ama chelaga rahmat barkat ama chelhallaga result out oirappa matamda awang ba thaktaneba Allah Ta'ala na marks bibirakadoribase. Aikoina namasi sonba matam sida namas matam manga sigi manungdagi namas matam amagi matungda namasi sole. Aikoina namasi solaba matung sida dua tawdringi mamangda Allah gi maminga malawgane. Hariba Allah gi maminga si ya latifu ya latifu ya latifu ya alif zabar ya lam lam zabar la toya zir tui lati fapesfu ya latifu. Hariba Allah gi maminga si aikoina chamaga taraga mathoiraksi songaneb. Jab chamaga tara mathoisi sonba loiraba matungdudaneba aikoina Allah da dua tawgadoribane. Ya latifu hariba Allah gi maming si lawdringai mamangda aikoina daru sharif ahumlak songaneb. Daru sharif afaba daru sharif oirasu ya any daru sharif amma aikoina daru sharif aikoina daru sharif atopa amma phoba phadre adoi taragadi aikoi jon namas manungda soliba daru sharif to aikoina songaneb. Ya latifu hariba Allah gi maming asi lawdringai mamangda daru sharif ahumlak songani. Daru sharif ahumlak solab matungduda ya latifu hariba Allah gi maming asi chamaga tramathoirak lawgani. Adugi matung aduda aikoi dua thangatkani. Allah gi matik magun thagatkani. Adugi matung aduda ne aikoina dua tawgadoribase. E Allah aina ngamjaba mongda mehnat tawkhre. Aina ngamjaba mongda ai iramme exam tawramme. E Allah nahaki khuttani leiribase nahakna pass tawhanbiba amasung tawhanbidaba haibase. Aduna aigi khwaish aigi apambade e Allah thamoi sengna din amasung dunyada kanangai damakta ai mayam singsi khidmat tawge din amasung dunyada kanangai damakta. Aduna e Allah hairiba aigi mak ase wanghanbir ona aikoina Allah da ruju tawganeb thamoi sengna ni ganeb. Jese karamaina Allah si Allah gi mamangda aisi phamibani aduga Allah da darkhas tawribani haina aigi zihansi thamaba matungduda Allah dane bani gadoribase. Karigumba aikoina sigi mawngsida Allah dagi dua tawraba soksoi soidanamaki Allah na aikoigi marksingse awangba thakta lakhan birakani haibasigi thajaba aikoigi thamoi manungda thamgadabani. Adugi thajaba dugi matungina inshallah ta'ala
अल्लाहनसु फैसला तबीगनी सिगी साथ साथ अखोइना खंगदौरिबसि करिनो हाइबा मतमदा अखोइ अल्लाह की रहमत असि जोस्ता लाकनांगाइगिदमक्ता नमाज मतम मंगा जमात के साथ सुनगनी इस्तिगफार तोइना चतगनी जब तक रिजल्ट आउट ओइद्रिफोबा रिजल्ट आउट ओइरबा मतुंगदसु अखोइ नमाज सि थादोकपा यादे करी मरमगिन हाइ मतमदा नमाज से अखोइगी मथक्ता फरस ओइबनिना हाइरिबा तेंतकपा अमल असि अखोइ पुन्नमक तौमिन्नसि इंशाअल्लाह ताला सुखसोइ सोइदनमके अल्लाहना अफबे फैसला तबिरकनी हाइखरबा खरसिदे अखोइ पुन्नमक अमल तौबंगमबगी तौफीक पिनबी बोइसन।